Kurumjari, SKTV News Pigeng Biriba Pumna Makpu MERINA Oinamna Taram Nokchari, Ahanbada Maruiba Pau Pizari. Miyamgi Iho Bulana Lamjing Nabu Honabasing Anti-National in Loduna Marufang Namuta Nabagi Kongtang Lokat Pahoragani Haina Desam Maike de Jackson Watt and the Cray. Assam the census or Matung the NRC Toki Haina Manipur Chief Minister of Fongo Kibasi around Buafam Nihaina and then Tiuni and the Fongo. Manipur Irang a singer Sihayang Logata Panate, Irang Loidri, Ekoi Masil Launaduna Kang Hong Chida later Rahina Langkaval ACG Melekaram Sham the Clay. Amasung Central Amadi State laying Akanina Chinkukinarko militants in Lakniba May Imphal with the Lakshin Drabadi, May Mari the Gisi to Fauba Chara Hendu Kongjam Sansilagan Haina, IDP Wangjam Premjitna Lauko. Hauzik Pau Sandong Pizari Miyamgi Iho Bulana Lamjing Nabu Honabada, Chenadiba Mipum Kudimak, Anti-National Oina Loduna, Makoi Singadu Marufang Namutat Nabagi Kongtang Lokat Pahoragani Haina, Desamgi Maike de Sexin Wat Tamkre, Koko Mina Silagangarang Chatkibalingak, the Wahang Hang Bakong Chadada, Mahiro Kara Fura Kibadu Mari Lenana, Paumi Singa Unabada, Desamgi President Oinam Romesh Nahai, Ngarangi Wahang Kong Chadada, Sagolban Maike de Gilaki, Miyamgi Kong Chadadu Bunatai Duna Puraga, Charang Naba, Tokan Kibama de Desamgi Hanagi President Oiramba, Housing the Loop Asiki Advisor, Maying Bam Somorjit Pu Imakai Tel the Pushinduna, Fukibat Hodo Adu Furup Asigi, Ikai Kumnabada Kutabani, Tawong Adu Masagi Tong Jabakaragi the Makel Homi Sing Bumarufang Namutana Buhona River Furup Asigi Yeknabasinga, Lautunaraga, Miyamgi, Iho Asibu Luching Liba, CSO Sing Bumutana Buhona Panihina, Loda Bangamde, CSO Sing Mutana Buhonarapa, Hibasi, Furup Asibu Mutana Buhonabani, Makoi Sing Adu Masagi Tong Jabakaragi the Mamalebaka Madima Furup Yolaga Chaba, Sagagi Maital Asibani Haina, Mahakna Fondo K. Mina Tangzalai, Pongtang Pudimose, Miam Guinea, Kunai Sigini Lebakini. Ngang the Tokiva Todo Sida, Kokomi, Tiva Pandraga, Nataga Kokomi, XYZ on Pandraga. If Karigumba, Narangi Numichida, I could former presidency, Tengaram the Bataragati, Kokomi, I was a Makatana Adumuk, Tirakaduribra. Miam to the Kokomi is a land, one of the really do Hawaii Yana, Nataga Miam Dubu, Mikapton, one of the issue, Luchiniva, Miyama put work on the social media, sing 5 years in outing the Acta Kokomi, Pare, Nataga Kokomi, Miyama, Sadak PSC, Masi Paratam Biresikana, Miam the Kalego Wakanja, Masidagi Hena, Koi like of Tiningai, Wakan Kukanama, Kunai, the Lebak that they are Kuman, they are not meant to Amaromda Paumi Singa Unabadu the Desamgi Secretary General Thaudam Siam Jaina Hai, Kunaya Sigi Mama Sing Namacha, Oiba Singbu, Ngakpi Gadra Hairaga, Haina Kalambani, Adubu, Ngarangi Thaudok Aduda, Imagi Maikum Upakarana, Aran Mamong de Lamjing Duna, Kunaya Sibu Yon Tokna Bahonabani Haina, Loda Bangamde, Maramaduna Mama Sabigi Maikum Upasing, Kangdok Minabama Tautare, Hayeng Fawagi Manung the Thaudok Aduda Cheneriba, Amadi could Tana insilibasing Lebak Miam Kang na Sengdok Piu, Maduna Trabadi Masak Maminga Kona na Miam the Kangalakani Haina, Mahak na Fongdoke. The Samgi former president, Mayangum Somorjipu, May Kujokara and Lokunaraga, Petel Mayamakta, Kutaduna, Lebang Miamang, the Kongo in Akibadu. Mokoi Singa said, Atom Karagi the Mama Lebaku, Mafurupu, Yolaga, Chava, Sagagi Metal, achieving have the Sam Mageti Tamjani, Makai Treturni, Makai collaborator. Aduna Makoy say, Proxy war, Sida, Ajian, Oiba, New, Kutu Amani, Kambu, Amadi Makoy Kukinar, Terror, Singi, Atopo Makum, Amani Highness, the Sami Maketi Logi. Mioy Kujoga say, Karama Mioy Kujong have to equate the Sano Mayaking the Kangi, Aduna Hari Musing at the La Piraga, the Samda, Amadi Kokomida, Lebang Miamda, I couldn't la live at all. Tapina, we don't hang power game, Matamashida Changi, Navagi don't the Samna, Yellow Missing Mutana Bonariba, Imagi Maikum, Uplava, Mioy Singadu that the Samna, Tamjaning War from say, Machine. Hanging power women of the Makwana Singo, Rakabana, I could Iran Tapa, La Pida Taragati, Makwana Chatagiba, Ahian Baka and Matong, to give video for Tias Galena, Masamami, the Leva, Miamda, Makwana Tokibaka and Matong, Dulan and Utokarakan.
मीतई इमासिंगी मरक्ता मचाबु सगन पाइदुना चिंगथोकलगा सराक तमहनबा लंगथोकपा ngamlakpa asimak laibak thibani haina ngarangi thodokta soktuna laying chathariba desamgi hanagi president mayengbam somorjitna fongdorakli North AOC da labor ras medicity da laying chathariba desamgi advisor suoiriba mayengbam somorjit ka unaba amada wafam asimhakna fongdokibani ngarang masamakta thokiba thodok adugi matangda penda wafam kaya fongdokladuna somorjitna makhatana hai Machasing kanna pohonabada thawai thabang ngamba loilam leingakna aikhoigi miyamda tawkiba aranba kayagi mayokta nupilan haukiba amadi Indiana chatharakliba injustice kaya asibu lanthengnaribi lamdamasigi thauna lerebi imasingni laibak thibadi akhang kanbi mitai imasingi marakta khuzok kharadi masagi tongjaba khara fangnabagi damak masasingbu sagan paiduna chingthoklaga sarak tamhanaba langthokpa ngamlakli Manipuri khunaidi imasing nangak selaga kanbani Mama oibisingi lichadna kaitharaklabadi khunai ase lekha takhiba natana atai karisu leiroi amaromda khunai asigi cheichal sing asi mabung mapwa oiba singna ngakpi senbibani adubu ngarangi thodok aduda mache machal singda utkhiba thawong adu tasengna laibak thibani haiki somorjina makhatana haikibada aikoi amato ina punsilaga furup asibu muthatna bo honari basingdagi kanna bo hona haudrabadi aikoi mutkhiba yabagi phibam mayok narakani Miyamgi apun mapangal na ikhoy gi irakte leiriba sagay gi maitana sibasing khangdoktuna fana bo hona minasi haina somorjina makhata khe Emotional oibadi nate emotional da ichatte tawdabu lan uba yaba mayam am heta santokpa duga masida akhogi khangdaba mi mayam am so social media singda magi thoba comment pibase aran information mayam sina miyam da lan sakhi pipi mama laga di madudi laibak thiba oigani haidana da maina thamjaning bani aduna pokminaba yamba hatpi graba imung amagi mi amoina level to to anba organization myamna tawba thobak sing jum chalaga asi bawda yawdan lakjabani aduna asigumba khanthaba watba thong sina ithau amoina thamoi sengna tawduna lakjariba leibaki thabak tawbagi masida kanaguma amatana nathehen basung amoi masina hena isang thongna pakhata na leibaki thabak tawnanabagi adugumba lambi ama hena Boyna iwondadi thoi andra miyam khubna asigumba igi marakta akoi masengi marakta khaibung tananaba lanu nabo khonariba miyam se thidoktuna yade habado khanghlobagi matam oire haidana dumaina ei thamjari Kokomi gi thawmi mayengbam somorjit ngarang chatharakiba thawong odu chenari baseng masana khangna kokomi gi office ta laktuna wakal taminabagi tanja lawgadabani haina kokomi students front na khanghalakli ngarang thokiba thodok odu gi matang da ngasi lamfil da leiba kokomi gi office ta pangthokpa pawgi mifam amada kokomi gi students front ki convener lukram malangwana hai khwairamban kaithel da mob sagatuna kokomi gi thawmi mayengbam somorjit furakiba thawong odu kokomi students front na kan mamong da yaningde Kokomi na silaga pangthok palengak ta wahang hangbagi khongchat aduda miyoi kharana somorjit ta atamnana chatharakiba fu cheibagi thawong adu kup da thijinbaga loinana thodok adugi matang da students front asena tumina leishiloi lamdamasigi thodok wathok kayaga mari leinana sienglaba ima kaithel da ima sabi kharana miyamgi ihau namthanaba amadi lana uhanabagi thabak chatharakli hairiba miyoi singasi khangdoktuna para tambibagi matam yaure हिंसागी थवोंग यावदना लेंगाक वाहंग हंगनबा चटखिबा खोंगचट अदुगी matangda miyoi kharana kokomina sel chare amadi lenga kaya sinaba purakre haiba wafam adugi matik chaba praman puthokadabani loinana fuba cheibagi thawongda chenariba amadi kokomi bulana sandokliba sing thiba humbagi thabak chathari maram aduna ngarang chathakiba thawong aduda chenariba sing masana khangna kokomi gi office ta laktuna wakhal taminabagi tanja lomina si haina fongdoke Kokomi gi thawmi aduga hanagina desami president oiramba mengbam somorjitu phuba saibagi thabak chatharakibasi kokomi student frana yamna yaningda buchari aduga kokomi student frana tumina leithokloi kokomi na tawkiba thabak sing aduga kokomi da ngaitab leibasing adu chamthongna si hanadagi hawduna ekoigi senglabai ma kaithelasi miyamgi ihoksing gi aduga leibang miyam mukanana ba ihoksing da thawai sibana ba khangdana ekoigi ima singna thoroktuna lamdam asigi asibu kanana ba honabda chawba thodang lawduna lakiba adu ba sengla pham ni haiba asigumlo pham asida imagi mingsin aduna ima kharana atamnana huji hawraklibe ihoksing amasi ihoroisingbu namthana ba adu makhoi bu lana miyam du honana ba onaba gi thodoksin leptan satharai haiba thodoksin asi makhata na satha bidana ba adu ga sathari basing asi ju khandokuna ekoi khudimongna paratam bi bagi matam adu chapchare
Kokomina sinduna ngarang chatkiba miyamgi rally da saruk yakiba desamgi hanagi President Mayengbam Somorjitpu tamthina furakiba thawongbu All Clubs Coordinating Committee ACCC na akan mamawong da yaningdaba phongdorakli ACCC gi cherol amada thawong adu yeknaba na kanano marup na kanano haiba masak khangdaba leibaki issue masak khangdaba khutnek oiba miyoi kharana sathaba luzadaba thawongni masigi mathakta miyamgi ihawbu na thaina bo honabani haina lawi thawdok asida chenaba singi mathakta athubada logi oba thabak lakhot piu haina mari lenaba authority ki pukning chingsilakli Ngarang numit yung mamatung nungthilgi pung anirom taba matamda Coordinating Committee on Manipur Integrity Kokomina sindu na pangthokiba Lengakta miyamgi wahang khongchatta kanagumba miyoi kharagi khunek manba miyoi singna charang na bathokhan khiba Khwairamban ima kaithel de Sam Head Office ki former President Mayengbam Somorjitta atamna na leipak miyam mangda khut thaduna live attempt tawbagi thawong chatakhiba leipak miyam gi oiba khongchit chiliba singbu lana uhana bo hona ba amadi yelhomi khunai asibu muthatna ba thawongni haina de Sam Jirivam District Council na lawi thokhan ningda ba thawdoga se de cheneri be miyoi sing atubu matamda de Sam da changjerak tuna sengdok chagadabani asiguma thawdoga si matungda I masel gi marakta thoktana ba hona minasi haiba wafam thamlakle Desam gi President oiramba Mayengbam Somorjit furakpada chenari basing nimit mangani gi manung dalengak na faduna cherak pigadabani haina Kakching District apun mamayra paibilup kadampal na taksilakli thawdok adugi matangda pangantapi da Kakching District ki tongan ba mafam dagi lakpa mayra paibi singi oiba mifam mapangthoki mifam adugi matangda kadampal gi General Secretary Moirang Them Sangita na hai kokomina silaga garang pangthokpa lengak ta miyam gi oiba wahang hangba khongchatta pangantapi dagi Mayengbam Somorjit pu yekna ba amada chathagadaba thawong chathakhiba Khwaidagi laibak thibadi thawdok adu da cheneri basingna chumba wafam miyam da mayek sengna khanghangadabani maduna trabadi kadampal na logi oiba khongthang lokhalakpaga loinana makhal makha kaya gi khongjang sangsingani haike ngarangi thawdok ta sokapan nanglaba Somorjit asi piklingai dagi hauna leibak miyam gi damak chen chongduna laklabani mahaka hek pukminaba mayam basu thokliba lana sida thawai katkrabani Somorjit ta atamna na furakhiba adugi matangda athubada sengdokadabani haina mahakna phongdokhi amaromda sugnu apun mamayralup ki General Secretary ahaibam chanthoina su thawdok adubu awangba thakta condemn torokpaga loinana chenari bamiyoi sing lengakna faduna cherak pigedabani haina mahakna taksinki Kokomina sinduna lengakta miyamgi wahang khongchat haina mingthonba miyamgi khongchat Manungda Desamgi hanagi President Mayengbam Somorjit pu furakibada chenaba singna masana khangna lale haina sengdokadabani haina Coalition Against Drugs and Alcohol kadana phongdorakli kadagi cherolamada Englising ani kulhumdoigi megi tang ahumdagi thokliba irang asida kokomina miyamgi achauba thodang kaya lauduna lakli ngarangi khongchara duda atamnana Desamgi hanagi President da khut tharakpa haibasi kanagumba kharana aronba lalong ama chatharakpa mali mahaki hek pokminaba mayambasu irang asida kuki khulai paibasing na hatkibani mahairoi khunai amadi leibaki damak chauna thodang loriba miyoi amada khut thabada chenabasing lengak na athubada puthoktuna logi oiba cherak pigadabani haina taksilakle Manipur ke Chief Minister na NRC tawdringai da census hana tawfam thoi Assam da su census tawraba matung da NRC tawki haina Manipur ke Chief Minister na phongdokibasi aranba wafam ni haina MMTU na yaningdaba phongdorakli hiramasi ki matangda Maitai Tribe Union MMTU ki organization secretary na thadorakpa cherolamana hai Assam da Supreme Court ki ruling amagi matungina NRC pangthoknanaba kumjali singani tara hundoida gazette notification thoktuna kumjali singani tara manga dagi hauraga kumjali singani tara mapanda NRC tawboloishin ki matamadu da Assam ki census ti kumjali singani tara mathoida tawkre lisingani kunmathoida tawgadaba census adudi all India gi oina kumjali singani kuntareta pangthok na bathorang tawri Assam ge NRC adu kumjali singa machamapan hufutara mathoi gi March kunmari da leikiba census data da yumfa moiraga pangthokpani maduda punna miyoi lak nifurom khangdokpa ngamki adubu ani subi list of foreigner tribunal na foreigner gi masing asi lak kuntra mathoi ni haina lauthoki housing tribunal gi matungina Assam da foreigner lak taramapan rom khandoktuna leiri cherol asina makhata na hai Manipur NRC pangthokpa tarabadi kumjali singa machamapan yankhai mathoida base year oiduna pangthokadabani NRC asina Manipur citizen Indian citizen amadi foreigner haina khadoklaga Indian macha singna ILP gi matungina kumjali singa machamapan hufumathoida base year oiraga ILP card paihanduna Manipur da leining labadi leiba yaba aduga foreigner singbuna foreigner ek lisinga machamapan ni futaruki matungina masa gi maramdam da deport tawkiba sini Masida census hana tawbagi mathau taba leite
ꯑꯗꯨꯃꯛꯄꯨ NRC ꯍꯥꯟꯅ ꯇꯧꯔꯒ ꯃꯗꯨꯗꯒꯤ ꯈꯟꯗꯣꯛꯂꯕ foreign nationalsꯤꯡ ꯑꯗꯨ census ꯇ ꯌꯥꯎꯍꯟꯗꯕ ꯍꯥꯏꯕ term and conditionꯒꯤ guideline ꯁꯦꯝꯗꯨꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯤ ꯂꯩꯒꯅꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯂꯝꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2ꯗ ꯈꯨꯟꯗꯥꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯃꯒꯨꯝ ꯁꯦꯝꯒꯠꯈ꯭ꯔꯦ ꯃꯃꯥꯡꯗ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯝꯕ ꯇꯦꯡꯅꯧꯄꯥꯜ ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯇꯣꯞꯁꯤꯡꯅ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯁꯨ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯉꯁꯤ ꯍꯌꯦꯡ ꯂꯣꯏꯒꯗꯕ ꯅꯠꯇꯦ ꯏꯔꯥꯡ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯂꯥꯎꯅꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯔꯗ꯭ꯔꯥ ꯍꯥꯏꯅ ꯂꯥꯡꯊꯕꯥꯜ ꯑꯦꯁꯤꯒꯤ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯍꯪꯂꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯀꯣꯁꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯒꯤ ꯀꯣꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟ ꯇꯥꯔꯛꯈ꯭ꯔꯕ ꯊꯣꯏꯍꯦꯟꯕ ꯊꯣꯡꯉꯥꯝꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯁꯦꯟꯐꯝ ꯈꯨꯠꯁꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯦꯟꯐꯝ ꯑꯗꯨ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯒꯤ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯔꯥꯝ ꯕꯤꯔꯃꯅꯤ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯁꯤꯡꯖꯃꯩ ꯃꯈꯥ ꯈꯣꯡꯅꯥꯡ ꯐꯩꯗꯦꯛꯄꯤꯗ ꯂꯩꯕ ꯊꯣꯏꯍꯦꯟꯕ ꯊꯣꯡꯉꯥꯝꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯑꯆꯝꯕ ꯊꯧꯔꯝ ꯑꯗꯨꯗ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯒꯗꯕ ꯅꯠꯇꯦ ꯏꯔꯥꯡ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯂꯥꯎꯅꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯟꯅꯕ ꯃꯊꯧ ꯇꯥꯔꯦ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯍꯦꯟꯅ ꯐꯕ ꯂꯝꯕꯤ ꯄꯨꯊꯣꯛꯃꯤꯟꯅꯗꯨꯅ ꯁꯥꯟꯇꯤ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯏ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯂꯩꯉꯥꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯔꯥꯝ ꯕꯤꯔꯃꯅꯤ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯐꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯂꯥꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯊꯣꯏꯍꯦꯟꯕꯗ ꯃꯅꯥ ꯑꯁꯤ ꯂꯥꯟꯊꯣꯛꯄꯅꯤ ꯂꯣꯏꯅꯅ MPSCꯅ ꯂꯧꯕ ꯁꯤꯚꯤꯜ ꯁꯔꯚꯤꯁꯦꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯏꯪ 2022ꯗ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯂꯥꯡꯊꯕꯥꯜ ACꯒꯤ ꯀꯦꯟꯗꯤꯗꯦꯠ 3ꯗꯁꯨ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯕ ꯂꯩꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ ꯊꯣꯏꯍꯦꯟꯕꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯤꯕ ꯑꯁꯤꯒꯤ ꯍꯧꯗꯣꯛꯄꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ MLA ꯀꯔꯥꯝ ꯁ꯭ꯌꯥꯝꯅ ꯊꯥꯖꯕ ꯄꯤꯈꯤ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯟꯇꯔꯦꯁꯇ ꯃꯥꯒꯤ ꯖꯥꯇꯤꯒꯤ ꯏꯟꯇꯔꯦꯁꯇ ꯋꯥꯁꯦ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯕ ꯃꯁꯥꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇꯅ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯜꯂꯨꯅꯨ ꯒꯥꯏꯁꯦ ꯌꯥꯝ ꯈꯟꯗꯕ ꯃꯇꯝ ꯑꯣꯏꯔꯦ ꯆꯌꯦꯠ ꯈꯨꯌꯦꯠꯅꯕ ꯆꯔꯥꯡꯅꯕ ꯁꯤ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯖꯥꯅ ꯑꯣꯖꯥꯒꯤ ꯗꯥꯏꯇ ꯂꯧꯍꯟꯅꯤꯡꯉꯤ ꯎꯀꯤꯜꯅ ꯎꯀꯤꯜꯒꯤ ꯗꯥꯏꯇ ꯂꯧꯍꯟꯅꯤꯡꯉꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛꯀꯤ ꯊꯕꯛ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯗꯥꯏꯇꯁꯤ ꯂꯧꯅꯔꯒ ꯂꯩꯄꯥꯛꯁꯤꯗ ꯀꯃꯥꯏꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯅꯠꯇꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅꯕ ꯄꯨꯡꯆꯠ ꯁꯛꯅꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯔꯥꯟꯇꯤ ꯑꯣꯂꯥꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯐꯨꯜ ꯂꯩꯉꯥꯛꯄꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯈꯣꯏ ꯂꯧꯐꯝ ꯊꯣꯛꯏ ꯂꯧꯁꯨ ꯂꯧꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯦ ꯁꯤꯗꯤ ꯉꯁꯤ ꯍꯌꯦꯡ ꯂꯣꯏꯒꯗꯕ ꯅꯠꯇꯦ ꯑꯗꯣ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣই ꯃꯁꯦꯟꯁꯤ ꯑꯗꯨꯝ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯗꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯒ ꯁꯨꯝ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯁꯤ ꯑꯩꯈꯣꯏ ꯈꯟꯅꯕ ꯗꯔꯀꯥꯔ ꯂꯩꯔꯦ ngarang kokomina silaga pangthokiba khongchat aduda ichan thoibina over smart oiduna kokomi leiramdre haina haikhibo wafam adu lankhre ngakpiu haina ichan thoibi masamakna sengdorakli ngasi ichan thoibina kokomi gi lamfel da leiba office chatuna mahakna haikhibo wafam adu wakal khanta haudabadagi haikre haikhibo wafam adu na mathang sandokhiduna thokhaningdaba thodok kaya thokiba adu ngakpiu matungda asigumba hairoidaba wafam sing haidringai gi mamangda cheksinjarage haikhe I was a Kokomi officer, Lazari, Aduka Naran Kokomi, Mianga, Pasabali, Malabaduda, Aina Kangodana, Aina aggressive Ojana, over smart Ojana, Kokomi, they have a Wahi Amaduna, coming up on Yogidana, Naran Tony, the Batoka, Tokiba, Amadi Kokomi, Miam, the land, Ukibado, Madukita Magda, case, and Tibu, Naku, Amadei Lanchakre, Makatana, Dugumba, Todo, although I talked and I was a Honazake, Aduka, Matumana, that any organization of Silaba, Tabatoran Kudimagdama. Mutana I Kanjeraga, I Yauzage, Haina, I Miangi Makanga, I Land Cray, I want Tangapu, Haina, I Saint Osari.
Central amadi state lengak anina munna khantaraga thadok tuna thamliba chinku kinar ko militant sing asibu lakliba me ahum fawgi manungda laksen biduna Manipur da santi puraktrabadi nongan ma me mari dagi irang asida lanjena rekiba moina sidri fawbo chara henbagi khongjang sangsilagani haina wangzam premjit na lauthokre hauzik thokliba irang asina maram moiraga torbung dagi lanjena raktuna thambal mari college oinam da hangliba relief camp ta changjafam loduna leiriba W premjit ngasi relief camp asida pawmi singa unabada makataraduna Haukiba kumjali singani kulumdoigi me ahumdagi ngasi fawbada Manipur gi machi da mai hauna chakliba mikap mirau kholtana thallaba iramdam nungsi haitana hatokpiba nupi amade angang yauna thokliba thodok wathok sing asi Manipur da changlakhiba chinku kinar ko terrorist sing na thokanduna tonganba administration tanbagi center lengak ka lautuna ba manba mawong da proxy wani Manipur ma machet tana kaina ba sinbiri ba thorang khudak tagi lepiu Manipur machet tana kairabadi India su machet thokna kairabani khanbiu PR gi lengak matung anobal kuidriba lengak asi miyam na karisu thazaningai oidri haike Manipur gi phamnaiba mantri mandol singh nangi nafrup najati amadi nangi praja singh bu karimata nusibidraba tungi isa isugi mirol gi damak karisu khandrabra nangi phamna maruni khalabra ariba sarkar PR gi sarkar amadi anoba onba kuidriba sarkar karisu praja singh thajaningai oidre nakhoi masel gi marakta mungnaba hunnaba matauda awaba taraba Manipur gi IDP singh thamoi sokna khudum suduna khangli State government amadi center government anina munna khana biraga nakhoina thawktuna thamliba chin kuki narco terrorist singbu thar me 2026 fawgi manungda laksin biduna shanti puroktrabadi 4 May 2026 dagi Manipur gi IDP ama oina ai samak rikya masida sidri bhawata hinjaragani haina miyam gi mamangda amadi press ki mamangda phundok cheri Hauzik pawgi marak thatna aten break ama SKTV na local operator singidamak nungairaba paw puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsu yawbiu akupa marol gi damak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani Break itungda taram nokchari makhataba pau pizari Tronglao biama sungokrul district ki TM kasom khul gi mihat ki achumba wild fanghangadabani haiba demanda ngasi wangjing lamding kaithelda miyamna wakat mifam famkre youth of lamding na silaga pangthoki bu wakat mifam aduda lamding laikai mangagi maira paibi amasung club sing amadi wangjing lamding kaithelda potfam famlibi kayana saruk yakhi micham hat pa yaningde kuki terrorist sing muthatlu haibana chingba play card season aduna chathaki bu wakat mifam aduda saruk yakhi bi maira paibi luchingbi amana fongdorakpada Tronglao wi thodok amadi tangkhul micham mani hatkiba si aduki matik pende Manipur bu ngakpi senbigani haina lakliba Central Force sing asina miyam ngakpi bagi mahut ot nei bagi thabak oina chatharaga leire proxy war chathaduna miyam wahan ba amadi ngangning ba amata ngangba yadraba lenga ki thong sing pende haina su mahakna fongdokhe angang ani miyam tapti hakkiba madubu yaningde haiduna samjaluba nahasingu chairman person singna yam nimsi daidana ne tangara kapaga hakkiba thogdo aduga makha chatharpada tangul sinna alibu tamjina lambi da nomaina kapaga hakku pengiba thogdo asibu yaningde haiduna koina ngasi wakat muthamasi phamjabani Langol Youth Development Club ki hek mamang da yungba Airtel mobile tower da sakhang da basingna bom langshinduna pokhai halamle hairi thodok adugi mayok tanga si laikai miyam na wakat mifam chathakre bom langsinduna pokhai halambagi thawong adu haukiba nongyai matungda Langol da leiba aing laikai mayai laikai da thokibani
थौदोक अदुदा थोइदोकपा सोक-अपन यावहौद्रबसु एयरटेल की मोबाइल टावर अदुददी अकाय अतोय खरा थोकी हाइना प्रेसना फंगो पाव अमना हाइरी नाकल अमरोमदा बोम पोकाय हलंबगी थौंग अदुबु यानिंगदब फोंदोकलदुना लांगोल वुमेन डेवलपमेंट एसोसिएशन की संगलेंदा वाकत मिफम फंक्रे लांगोल यूथ डेवलपमेंट क्लब अमदि लांगोल वुमेन डेवलपमेंट एसोसिएशन सिलगा चथाकिब वाकत मिफम अदुदा एसोसिएशन असिगे जनरल सेक्रेटरी सापम ओंगबी थोइना फोंदोरकपदा लांगोल यूथ डेवलपमेंट क्लब की ममांगदा युंगबा एयरटेल मोबाइल टावर दा बोम पोकाय हंदुना अकी अखंग नंगहनकिबा असिगे matangda numit mangani fawbagi manungda miyam khangna sengdorakadabani langol asi kanglu furup suna khundaba mafam amani mi kungna taba mafam da asigumba thodok asi matungda amuk hana thohan biganu karigumba nungaina daba leirabasu faminaraga waroshin purakna bukhona biu haina mahakna phongdokhe April 25 की निमिदांग पुंग 12 मिनिट निफु ताबा मतंदा सखंगजबसिंगा मैतै लांगोल LYDC क्लब की ममांगदा लैबा एयरटेल की टावर मनुंगदा बोम पोखाय हलंबगी थौदोक अदो यानिंगदबा फोंदोक पोइना ngasi मिफम असे थमजबनी बोम पोखाय हनबगी थौदोक असे अमुक हना मतुंगदा तौबिगनु पर्सनल नुंगाइना दबा नत्रगा क्लब ता नुंगाइतबा नत्रगा मैरादा नुंगाइतबा लैबा सिंग अदो तौबिरमिबा सखंगदबा ऑर्गेनाइजेशन और एनी इंडिविजुअल इजा नाउ इबुंगी पासिंगना करी मरंगीदमक्ता बोम असे पोखाय हनबिरगा लैकाय असिदा अक्ति अखंग नंगहनबिबनो हाइबा अदो सेंदो हंजनिंगी Ngarang Coordinating Committee on Manipur Integrity Kokomina Sinduna Lengak the Miam gi Wahang Kongchad Haina Mingthonba Ngarangi Miam gi Kongchadadu Ichamgi Hanagi President Loinana Social Activist Nong Thombam Rajendro Hanagi Chief Minister Ama Amasung Kokomina Puna Sinduna Pangthokibani Haina Awon Manipur Koba Facebook page na Fongdorakibo Wafamadu Aran Bani Haina Nong Thombam Rajendro na Fongdorakli Nongthamam Rajendro na thadora video clip amada Trong Laubigi Thodokta Angang Anitam Tina Hatkiba Duki Matung April ki tang tareta rally chatkani haiduna VVF Sinam na Miyam da Lauthoklamki Laikai Goiba Tabak Thoram ni Khanduna rally edu da salugyaki Adubu numit adugi rally adugi photo video na chingba sizinaduna Ngarangi Miyam gi rally adu Kokomi Rajendro Masamak Amasung Hanagi Chief Minister Amagana Pullaga Sinbani Haina Miyam da Sandokliba Sigumba Thawonga si Kudakta Lepkadabani Asumna Amaga Yengtina Handuna Nushinadanaba Siliba Awonba Manipurbu Numitaret Nigi Manungda Miyam Kangna Sengdokadabani Maduna Trabadi Logi Mateng Lauduna Chap Chaba Tabak Lokutani Haina Fongdorakli Miyam Iho Haibase Lengak to the Mateng Pamoni Lengan Panganto coming off from the Kapana Haninga Matam the Hala Ibani Tromlaki Bomb se Handaki Megitanto Kito Taraga Moirangama Alamalagidre Tromlopida Yanamada Yumnama Pala Pokaigre Ahum Subuda Kokta Thoma Twaigre Mari Subuda Ichani the Bomb or Hatkibani Aduga local and Siramasum Pangivani from the Digi Highly so Yarasari Manipunam Own Manipur to the levy advice of the Kosu Yarasari bra some hot part for Yarasari bra Madu Yaro Haiden Kokomi Little Chobri Center at Piu Sul of Piu Nako terrorist took you, Miaka Padi, I for out the Korea Kai own Manipur, Namatin at the bra, Nanki Ira. Go, I do not too much on the Chento. Kongjom Gilan from the Lake Hidraba Pauna Brazavasi Lake Hidabaki Chama Kuntra Manga Subaning Sing Thoram Nasia Toba Sigaro Matomang Pangtokiba, Mafamamoy the Arabti Maning Lekai the Leba Arabti Pauna Mong from Ground up Pangtokre, Lekai Aduki Club, Merapai Biamadi Pauna Mong from Protection and Celebration Committee na Silaga, Pangtoki Maning Sing Thoramadu da Sarukyaki Basingna, Pauna Brazavasi Mafam Dahika Leka Tamki, Luinana, Apun Manipur Huya Lalong Lupki Tang Tagi Mahiri Singna, Pauna Brazavasi Mafam Daikai Kumna Ba Utuna Amadi, Minute Anitumin and Leptuna Awaba, Fongdoke. Aikoina Bupulabadi Soidana Mai Pakani Haibawakalona Sinamang Taraga, Lamdamasida Ladyba, CSO Singna Tabak Taubiu Haina, Taugai Pangai, Yangdongna Apil Tarakli, Hiramasigi Matang, the Lubasigi Publicity Secretary Natadoraki Bachirola Manahai, Dronglawi Amadi TM Kasomgi Taudoki Matang, the CSO Singna Chap Chaba Wayal, Fongnabagi, Changsila Kongjang Kudingmak, Taugainasu, Saruk Yaraga Lakli, Adumoinamak, no Mana CSO Amagi Wakat, Kongchat no Mana, Atopa CSO Amana Sinbagi Tawong Asi, Tadopiro, Aikoina Bupulabadi Soidana Mai Pakani Haibawakalona Sina Mang Taraga, Lamdamasida Lady CSO Singna Tabak Taubiu. Amarom da Angang hat pamihat pasing matik chaba chairak pigadabani, Loina na yelho furup sing da atam na tawrakliba, Lana si kudak telephan gadabani haiba miyam gi kholaw asi tabi da bathok labadi, miyam na changsilak pa ihaw kay daw ngay da tingbang amloy haina, chirola sina makatari.
Popular Lengakni, Heidi Belengasi, Achum, Wayal Amadi accountability Thambang Amdre, Maramaduna Okrul District, Village Volunteer Ani Lake, the Basa, the Central Lengaki meeting, Changbi Uhaina Kuki, Women Organization for Human Rights na Fong directly. Nasi organization Asida, Tadorakwa Chirolamada, Manipur da Tokli Bairang Asilakliba me, Ahum da Chahi, Ahum Mapung Faragani, Hausik Fauba Kunja Sing Lanjanari, Lan Adumak Mayoknari, Hadak Mula Mamadi, Songfal, Village da Tokiba, Taudokta Kuki Village Volunteer Ani Lake, the Basi, Tankul Sing na take Taropodagini. Atek aduda nupi angang fauba thade yum tara manga mai thabiram le kaya amana asok apan nangduna leidi masada santi haibasi kadai da leibage lengak nadi santi purakle hairi hauze ekhoi thajaba piba ngamdre thabak oina uhanbiro hairakli central lengak na meeting changbiro tangkhul amadi maitai singi mathakta logi oba thabak sing paikhat piro haina chirol asida phongdorakle MPS in a Lauraga Pangtokiba, Manipur Civil Services Combined Competitive Examination, English in Anikuni rank Kuntareta Mai Paglakrabi, Maitram Awang Lekai de Ningombam Atoibibu, Maitram Awang Lekai, Merapai B. Amadi, Beneficial Club Maitram ki members sing na Haraute Amna Okre. Merapai B. Imai Belamasung, Club ki members sing na Atoibi Yum the Chatuna Pangtokiba Taram no Opoga Chamba Toramaduda, Atoibi the Kudol Potam Duna Pungning Tawaki, Toramaduga Marilena and Ningombam Atoibi na Pungning Warol Pira Duna High, Mahak Putaram no Opiba Simak Tamoida, Pimba Fawi, Makitung the Laka the Tabak Toram sing the Su, Achoba, Mingchat Purapangam na Mohonagani, Lam the Masigidamak, Angam Batak the Tabak Pangtopangamba Oizage Haina, Mahak na Tauzal Niki, Panbay Abadi, Ningombam Atoibiasi and Ibungcha, Amadi, Ningombam Ombi Vidyabati Deviki Machanupini. RIMS Hospital Imphal की Pediatric Immunization OPD da Human Papilloma Virus HPV vaccination की खुदोंग चावल लेम न फंगलगनी हाइना RIMS Imphal की माइकई दगी खंगहलकली इंडिया लेंगा की Ministry of Health and Family Welfare की मखा दा पाइखटपा National HPV Vaccination Campaign असिदा मसा की चही तरा मरी सूरबा निपी मचा सिंगना Hayeng dagi free vaccination ki khudong chaba si lobiu hairi HPV vaccine kapthok pasina cervical cancer amasung HPV infection na thokhan ba laina kaya dagi kapthok pangami vaccine asi kaptringi mamang da mama mapa natraga garzon sing ayaba ama yawgadabani haina RIMS Imphal ki media cell na thadorak pochero lasina makata na khanghalakle True Lock Theological Seminary gi Kuntranipan Suba Valedictory Service ngasi Kangpopi District Manung Chenna Champhai Sapamaina de Leiba Kuki Christian Church TTS campus ta pangthokre Thoramaduda graduate loiraba Mahiro Singh Parantamadi Church ke leader kayana sarugya khi Thoramaduda True Lock Theological Seminary gi principal Dr. Hemkhochon Kipgenna graduate pastor Orba Singh dignitaries faculty amasung staff na chingba Singh yauna Thoramaduda sarugya khi mipum khuding mak thagat pa phongdokhe Honoring Excellence, Inspiring Generations Haiba Hiramda Sahil Foundation Asinduna ngasi nomagi oiba career counseling gi thoramama yairipok turi haltang tawpokpida leiba foundation asigi campus ta pangthokre thoramadu nungi warol piraduna foundation asigi principal Yet Javir Nahai punsida mai pakraba sing ikai kumnabu utuna haurak liba mahiro sing sumakhoi punsida pandam ama thamlaga madu fangdri fawbo hona ningbagi apamba fawhana ba haiduna thoramasi pangthokpani hausigi matamasi aduki mati competitive oire maramaduna foundation asina mahiro singu competitive exam sing da mai pakna batakpi tanbiduna lamdamasi da awon ba mapurakna bu honari haina mahakna phongdokhe Naharol Koirirol Silup Lakhipur Kasar Assam na sinduna April thagi Koirirol gi Thauram ngasi Naharol Koirirol sanglen da pangthokre Manipuri saireng da zero boundary gi maithong haiba hiramda pangthokpa thauram aduda ngangom Basanta Kumar Thokchom Vishwanath amadi Dr. Sagapam MERINA su sarukyakhi Thauramadu Chepau Pathokloi oina Dr. Sagapam MERINA na Manipuri saireng da zero boundary gi poetry maithong gi maramda marik chumna wafum kaya thamki Thauram Mapu Thokchom Vishwanath na Manipuri saireng da zero boundary gi maithong haibasi Manipuri saitya da anawba mani haiduna English singani taratareta safonglappani haikhe Dr. MERINA na ngasigi hiramasi yamna matik hiramni amadi saireng mayul semlakpa literary concept ama oina lobada zero boundary saireng sing lobu yai haikhe Imphal East District ki Khurai Nandaibam Lekai de Leiba Social Standard Club SSC gi Legal Advisor Oibiramba Mutum Jiran Allies Chavi Mitaina ngarang ikhang khanghaudana masagi anaba mana maram moiraga lekhidabada club asigi member khuding makna club ki sanglenda minute ani tumina leptuna ikai khumna bu utpagaloina na awaba phongdokre Mutum Jiran lekhidabada mensin bangamlaroi daba awat pa ma club asida lehoragani
ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ SSCꯒꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ All India Football Federation asilaga hayengdagi Imphal gi Khuman Lampak Men Stadium amadi Takel gi side turf ground chathagadaba I League 3rd Division 2026 ta Manipur dagi FC Rengdai Trau FC amadi Class FC team na saruk yagadawri hayeng ayuk pung 8 da Khuman Lampak Men Stadium da FC Rengdai amadi Ara FC Gujarat ka sanagadawri match achigi mangoi na ngasi Hotel Imphal da pawmi sing una bamada FC Rengdai gi President Gangmai angam na hai hayengdagi hogadaba I League 3rd Division asigi yenglaga FC Rengdai amadi Trau FC gi team na lambi da chathok tauba matamda hauzik oiriba Manipur gi tangdu leitada fibam masida miyamna athingba pibiganu FC Rengdai na ahan boina I League 3rd Division da khongdarak pasida football masana bu pamjaba lamda masigi miyamna mateng pangbiu loinana chathagadoriba I League 3rd Division asi mapung fan biu haina FC Rengdai gi president appeal tauke Neroka Trau amasung Klasana hokiba chahi kharada I League 1 2 da sanakhrabani aikhoi su makhoi gi footsteps se follow tawraga ngasi football cup Rengdai su I League 3 da participate tawgadawri ten kharba matam asida mayam gi blessing amasung mayam gi sojokna ngasi aikhoi I League 3 phau aikhoi sanaba phangjare aduna khoi football club Rengdai si chingdigi oiraga su tampak tigi oiraga su I League 3 stage sanaba haibasi Manipur gi mingchat amasung Manipur gi represent tawgadawribani aduna mayam khoi football club support tawbiu Rengdai bu hain haijari khoi Manipur ji kandaba yade haidana tawiriba ima event khoi khibingna sumba football gi chawkhatnabada dait lojariba Rengdai FC amadi Trau football club na tawiri khitang sojok pina biu mateng pangbiu amadi support tawiu loinana majing mapani lagliba team ni pa na sinasu issue marak sita lakpidana khoi team jing magi lakadoi I League 3 gi competition ni loina bak makhoi si prepare tawraga leiraba aduna kanagumba hisini naujing hoji Manipur gi nongda khanbirba khoi khibingna mapani lagliba team sing aduga khoi Manipuri yaujariba Trau FC amadi FC Rengdai gi players sing na lambi longkhang na sapda khitang yengbiu free movement ohenbiu haiwa formasi request tawiri maramdi tangja si akoina tangai fodana AFP liba magi schedule sigi matung ina koina honajawni Jiribam District Laiba Football Masana bu pamjaba angang singidamak Jiribam District Police ke Inspector Tokendra Thinguzamna sponsor tawraga Imphal Blue Cups Football Coaching 2026 ngasitagi haudokre All Jiribam Sports Association asinduna Jiribam Higher Secondary School ke sanabungda sanaroi hufutara mangaromna sarukyaduna haudokiba grassroots football coaching aduda Asagi President S Manitona masung Tokendra Thinguzam su sarukyake Housing amok state asada ngasi gi oikiba ing asagi pau pizari ICAR Regional Center Lampel Patagi fangba report ki matungina ngasi state asada khwaidagi sabagi chang Celsius degree 23 sino oiki aduga khwaidagi bagi chang na Celsius degree 33 sino ni nusute awesing manil gi chang na yukta chada humfutara manga amasung thildana chada humfutara manga oiki loinana nongju gi chang na millimeter 39 ahum oiki haire Housing aroibada maroiba pausing amuka hana pizari Miyamgi ihobu lana lamjingdaba honabasing international oina lawduna maru fangna muthanabagi khongthang lawkhatpa hawragani haina desamgi maikaidagi Jackson wathumlakre Assam da census tawraba matungda NRC tawki haina Manipur gi Chief Minister na phongdokhiba asi aranbu wafamni haina MMTU ni yaningdaba phongdorakli Manipur gi irang asing asi hayeng loigadaba nate irang loidri aikhoi masel laungaduna kangkhong trairaga leiradra haina langthawal ACG MLA Karam Shyamna hamlakli amasung central amadi state lenga kanina chinku kinar ko militant sing lakliba me ahum fawda laksindrabadi me mari dagi CD fawba chara henbagi khongjam changsilagani haina IDP wangjam premjit alauthokre Matang asida ngasigidamaktadi SKTV na pizaba pau loishinjare Manipur miyamgi punsida khwaidagi hena maru oiba state asigi leibak asigi amadi malemgi oiba I pau singidamak SKTV news meeting taduna leibiu pumna mapu amuka hana khurumjari